بسم الله الرحمن الرحيم Atlantic Ocean gi chabukta Florida gi nongpok maikai amadi Puerto Rico gi awang thangbu maikai da samudra sigi area ama lei madu Bermuda Triangle kawi area si imaginary triangle amagi mong da taki mafam asida angakpagi thodok kaya thokpa maramna ngasi su yamna ki nei mafam sida thokkiba thodok sing asi solve to bungamdaba maram khangdaba mystery ni haiduna singthanai technology na wangdaba matam sida su mafam sigi angakpa sakti bu kari maramdagi oiribano haiba asi khangba ngamdri mafam asibu saitan gi markaz ni hainei aduga aphaw scientist kaya gi wakhallon makhal mathelni adubu Bermuda Triangle gi area asigi manungda kari pot pu thuptuna lai haiba asi ngasi su khangba ngamdri mafam asida jahaz kaya aeroplane kaya mangkre mioi kaya sikre adubu maram khangdi aduga loinana Bermuda Triangle dagi nongpok thangba maikai da Pacific Ocean gi saruk amadasu island ithat macha singi manakta area amaga lei madubu Devil Sea Satan gi samudra kawi mafam asisu Bermuda Triangle gumna danger zone ni Bermuda Triangle amadi Devil Sea asi actually karino khangba gi damak science amadi religion gi pambai na khajik nai na ba tangai fade ahan bada Bermuda Triangle gi matang da khajik nai na si Bermuda Triangle asigi nongchupta Mexico dagi horaktuna khada Lord Island aduga awangdana Bermuda gi laibak Bermuda laibak yauna pakpa area ni yamna pakpa area ni mafam asigi akoibda ithat macha islands chahum muklai masigi manungda ithat kharadadi island kharadadi mi tari city lai aduga ayambadana mi tade matam kayani dagi maduda mi tanabu hotnai adubu mafam asida thawai mangningai oiba angak pathodo athok kaya thokku maram na mi taba ngamde maram aduna jahaz sing area sidagi lapthokna thodunu chatli hojiksu aduga aeroplane amana area sigi mathakta paiba tarabadi passenger sing da haidokte October 11 1952 gi voyage amada Christopher Columbus ki mahakna thengnarakhiba thodok khara asumna hai Atlantic Ocean gi area amada samudra gi mathak makhada angakpagi mangal mai gi mangal uba fangi amadi maibun hauba uba fangki aduga jahaz ki compass su work tawba lepki maramdi mafamduda kallaba magnetic wave lai aduga angakpa matau kaya thengnai uba fangi area sida Bermuda Triangle da thodok kaya hanna na thokrabasu malem gi nakong da sin bahorapasi tarani pansuba satabdi dagini ingsok 18 da America gi third vice president Aaron Burr ki machanupi Fedosiana magi nupaga fangnabagi damak matamdugi maming leiraba jahaz Patriot ta tongduna New York chalami adupu Bermuda Triangle da mangkhirmi Vice President na machanupi bu hanna phangnabagi damak yamna kan hona ki adu fangkide jahaz adugi captain adu matamdugi yamna maming leiba afawa captain ni hai thodok asigi chahi ama matungda haibadi 1814 da America gi achouba jahaz Vas V Bermuda da amuk mangki jahaz asigi captain su yam afawa amani matamdugi asigi matungda mathang itat tatna jahaz mang bhoraki masigi manungda kwaidigi ngakpa thodok amana Bermuda Triangle gi mathakta jahaz ama mathanta tawduna layamba mi ama fawbu yawram de aduga jahaz tuda chana thaknaba thenduna lairami asumna khalli ngayak mangda mi sing charam thaknambadagi hekta hogat nakrimare asumna SS Tail ko jahaz ama su Bermuda Triangle gi mathakta mi amata yawduna tawduna lairami asumba thodok wathok hana su thoi adubu mioi bada pumngak ngakhin khibadi hairiba jahaz asi 90 years mangdagi mangkraba jahaz ki list record oiduna laiba mani masida khantaningai di asuk kuinagi mangkraba jahaz asi karamna mi amata yawduna tawduna laklibano 1850 dagi ngasi fawbada jahaz yankhai dagi henna mafam asida mangkhre adagi 1945 dagi hona amuk mafam asigi mathak samna paiba plane sing mangba horaki ahanba thodok asi Florida dagi Air Force ki fighter plane tara
practice ki damak samudra thakta pairami Bermuda Triangle ki mathakta samduna adubu halakpada jahaz ani yoraklamde masigi matung chahi dumakta Air Force ki plane manga amuk mangki masisu thiba chatkiba plane sing masibu thiba chatkiba plane sing adu sumangre aduga kadai da mangkre haibisi khudam aw paw thi fangde yamna ngakningai di America gi samudra gi map ta Bermuda Triangle haiba wahai asi sijinate aduga scientist kaya nasu Bermuda Triangle da thokliba mysterious thodok sing asibu thajate aduga masida mangkriba jahaz sing asisu atopa mafamda lupkhiba gumna atopa samandra gi mafamda luppa gumna makoina lupli bani haina khannai aduga kharanadi scientist kharanadi researcher kharanadi mafam sida yamna sakti leiba magnetic wave ama leibadagini hai maram mutuna mafam sida jahaz ki campus work tawdaba ithak ihau irai hauhalba maram mutuna thodok sing asi oiribani aduga scientist researcher kharana hai mafam sida yuhara achu chuba hai aduga achu chuba ithak oihalli masina jahaz sing bu chingsin khibani su hainei aduga nonglei noksit oibana su plane sing bu samudra da tahalli asina chingba hainei aduga masidagi nong pok mai ke de laiba devil sea asisu tujung ningai masak amani masibu dragon triangle haina su khaunei masigi matag da mukka khanduru taragadi mafam asina Japan ki Tokyo dagi about 100 km lap laiba ithat sing su laiba mafam amani mafam asida thokiba thodok sing manungda yamna phawba waridi Mongol ningthau Kublai Khan na Japan da landab gi damak lakpada magi jahaz kaya dang around 40,000 military ga loinana mangi mafam sida thiba phangkhide research tawbasing na hai mafam sida achu chuba jahaz ti lupte adubu macha macha di yamna lupkre mafam sida su magnetic wave amadi yohara hai maram asina Atlantic Mahasagar da leiba Bermuda Triangle amadi masigi nokpok da leiba Pacific Ocean gi Devil Sea natraga Dragon Triangle asigi marak oiba thajaba ngamdaba thodok sing asida leiriba sakti asi phattabani shaitan gini ngasi fawbada kanana su kari maramda oibno haibisida khangba ngamde sob oide hojik aikoina mafam ani asigi waqiat singi mari lainana mari laina karigumba Quran amadi hadith ki lamaida karigumba masiga mari laina ba wafam thiruba taragadi aikoina Hazrat Tamim Dari gi hadith amakhak miting ta thadaba yai Hazrat Tamim Dari sahab ba amani mahak ahanbada Christian oirammi adubu tungdadi ibungo da bai'at tawduna Islam lawsinki masigi chawrba maram malai madugi maramdu hairiba shaitan gi samudra asiga mari lainai riwayat amagi matungina Hazrat Fatima radhiyallahu anha gi riwayat ni nong mahjur akdab sallallahu alaihi wasallam na sahabi punumak namaz ki matungda ko phamhallammi aduga hai Tamim Dari na aingonda wari amali magi wari asi aina na khoida Dajjal gi matangda liba aduga manai mahakna lakham amadi haibadi Tamim Dari na lakham amadi Jazam kabila gi me kunthra ga loinana samudra gi safar amagi damak jahaz ka chatki adubu magi jahaz ado samudra gi ithak ireida leisin khiduna samudra gi ithak irei hauraduna madugi manungda maksi tha amamuk naina duna leikhirami mafam amada ithat amagi nakta island amagi nakta masi thunglaki matamdu mangda thunglihigi matangdu numit tasilak lamdai oirakle makhoi jahaz da yawba apikpa hi amada tonglaga island aduda kakhatli aduda maduda makoina sa ma thengnai sa du masa thanna matugi matura pumthan thalli karambana nak makok no karambana mamai no khangbadu wai Tamim Dari na maonda hangi nangi satyanas oisanu nang kari ponno sa du khumlai ai hasa sani Tamim Dari na amu hangi hasa sa haibisi kari ponno sa du khumlai ai mioy basing ai mi sing khanaka sigi maikeda monastery khanaka abdi monastery sigi maike som da lengsin biu madugi manungda lairiba mioy asina nakhogi pawtabagi damak langtak ngaduna ngairi Hazrat Tamim Dari simi pai kirami saduna mioy ama hairak paduda
madubu shaitan oiribra amasung karigumba amang ata thokadra khanbadagi maudagi makoi yang na changsille chatle aduga khanka duda monastery duda changsili maduda makoi na thengnai yamna wang chauba amuk phoba dugumba amatta ukhidraba miyoy ama lairammi makhut ka mangak ka punna yot hillang na thuri aduga makhong na khumit agi khuku fawba akan ba yot hillang na thuri akhoi na hai nangi saityanas oisanu na kanano mana khumlak i aigi maramda na khoi na yang na khanglagani hayu na khoi kanano makoi na khumme akhoi arab kini tamim dari na khumi akhoi arab kini samudra safar amada lakpani adubu samudra gi ithak irei haurak yamna kanba ithak irei laktuda akhoi jihaz asi thama laisin aroi bada nangi leifam ithat lom sida thunglakibani ada hi macha amada akhoi tawraga masida kakhatlakpani aduga akhoi sa ma thengnai matu yamna hauman bana mamai na karamba machin na karamba khangba ngamde mar khumi akhoi na hangi kanano mar khumi ai jasa sani audagi mak na somda lak wahabtagi akhoi lakpani audagi nupaduna hanglai baisangi khajur bagan dugi maramda hayo akhoi na khumi tamim madudgi maramda kariwa na khangning bage mana khumi aina khangba pami madugi khajur bagan da khajur palibra akhoi na khumi pali mana hai ikui kuidana khajur pambi singduda khajur palaroi mana mukhai hayu tabriya lek aida tumu bukri natural tabriya lek ki matang da hayu akhoi khumi madugi matang na kari khangning bage mana hai malde ising leibra akhoi na khumi malde ising yamna lei mana hai ikui kuidna madugi ising ado kanglagani amuk mana hangai jugar ising iput natra ichel gi matang da hayo akhoi na khumi madugi matang da kari khangningi jugar ichel harisi syria gi kharom da lei madugi matengna mana hangi madugi matengna mi singna mahi marong gi damak sijinaribra madugi ising do mahi marong lok gi damak sijinaribra aduga amuka hanga imak na hazrat muhammad sallallahu alaihi wasallam gi matangda hazrat amimdari na kumi mahak makadagi yasrab habidi madina rom da lakre adudagi nupaduna hangi muhammad sallallahu alaihi wasallam na arab singa lan sokna khibra aduga mahak wanda arab singna kari tauki Hazrat Tamimdari na wari pumba liraga hai Muhammad sallallahu alaihi wasallam na Arabi singbu namthakre Arabi singbu ngamkre adudagi nupaduna khumla I hojik ai gi matangda haige ai dajjal ni aduga ai bu yamna thuna thokpagi ijazat piragani wari asidagi khangma ngami Dajjal juk kaya mangda pokre amasung ma thorakpagi matam ngairibani mahak mi tadaba achet pamphum ithat amada kai tawduna thamri mahak onda angak pagi power yauri aduga dunia gi halat su mangonda itattatna khanghali hujur sallallahu alaihi wasallam na wari si tahalla batungda magi chaiduna member da ahum lak tharga hai masi taibani aina nangonda aina na khoida masimak libani hangjillo dajjal sham gi samudra da sulaiti amasung yaman gi samudra da sunate adubu nongpok mai kaidani nongpok lomdani arab tagi nongpok pangna leiriba mafam anisibu western myoising nasu saitani samudra nataka devil sikawi aduga angakpadi samudra asigi ngamdai amadi america ga samnai maramaduna hadis mubarak asibu khantharaga ulamai karam singna dajjal ki leifam asi bermuda triangle da natraga devil si anisidagi amada oigani khannai aduga misr gi afoba muhakkik amana magi lairik musallat bermuda da iri dajjal atlantic ocean gi mi tadaba ithat singdagi amada kait oiduna kait jail oiduna magi kait oiduna lairam badagi ibo lairi foba lairami adubu ibo lairi foba mabu yot hillangna thurami mabu phadana punna tharami adubu ibo laikidu tungda magi yot hillang sing tatkre adubu magi thorakpagi ijazat laitri magi area si bermuda triangle gi devil si phobagi manungdani aduga shaitan ni takatna wangkhat luktuna ayo buthak yorkigani aduga bermuda triangle ga naknere bisi america tani aduna america na chokotpagi ayuba thak yoduna malengi makok thongli masi influence
दज्जाली ताकत इबो रसूल सल्लल्लाहु अलैहि वसल्लम की मुबारक हदीस अमसु लೈ दज्जाल की फितना दगी हिंगनबा सूरह कहफ की अहो बायात सिंह तलावत तौगदबनी दज्जाल की फौज मिलिट्री 70,000 ओइगनी अदुगा अंगक पौग लोइना लाकनी हजरत इमाम मेहदी अमति हजरत ईसा की माइकैदा अदुगा मसी हक अमसुंग बातिल की मरत अरोइबा लानोइगनी यहूदी अकीदागी मतुंगिना मखोइना अहुम सुबा हाइकल सुलेमान की मस्जिद टेंपल थर्ड टेंपल ऑफ सुलेमान सार मतुंगदा दज्जाल थोरकनी अदुगा मखोइना थाजै थर्ड टेंपल सार मतुंगदा दज्जाल से थोरकदोरी मिसिनी अदुगा मसीगी मकसद असिगिदमक मखोइना मस्जिद अक्साबु शहीद तौगनी अल्लाह ना अखोइबु हिफाजत तौबिसनु वीडियो सिगी मतेंगना बर्मुदा ट्रायंगल अमदि डेविल सी अनि सिगी मतंग खजि खंगबा ngamlamagani थाजे वीडियो से लाइक शेयर अमदि कमेंट अमसु चैनल सब्सक्राइब तौबियो खुदा हाफिज